Manipuri movie story na mayambu taramna oksari ngasi mayamgidamakta yamna nungairaba film ama puduna laksari. Film asigi maming na Melissa P. Hariba film asi 2005 ta release tawkiba film ni film asina utningliba message ti nupi oibigi punsida khongfam ama soikiba na tunggi punsi kayada soirakpa yabagi akiba amadi mine yengbiba mityeng adugi akiba adusu utli. Film asi explain tawzarakpada soikiba lankiba yauraga su mayam na ngakpiyu haina channel asigi maikaidagi ningsingjari. Film asina haurakpada aikhoina Melissa kaubi nupi ama uri. Mahak asi yamna ikai thibi nupi ni. Mahak magi mama Daria amasung magi mabok Ilvaraga laiminarami. Mahaki mabok asi maiku sizinabagi habit laibi nupi oiri aduna matam kuina naduna lakpa nupi oiri. Melissa asi mahaki mamaga yamna wari watai sanagandaba miyoini adubu mahaki mabokadi yamna nuksichanana laiba nupidi oiri. Nongma Melissa yamna haraurami maramdi hairiba numituda Daniel kauba nupa amana mahaki partida yaubinaba invitation pibirami. Hairiba nupa asi makhoigi school da khwaidagi inakunba nupa oirami. Melissa nasu hairiba nupa asi matam kuinadagi hauna ngauzaduna lakpa mioi oiri. Party adu Daniel gi yumda pangthokpa oirami. Mafamduda manula kaubi mahaki mamanabi amaga loinabasu aikhoina uri adubu Daniel da wari sanabadi hairiba Melissa nadi ikairami. Daniel na nupi asida kauraktuna swimming pool tuda Melissa na famlingaida Daniel na pukri tuda fagi tawbo oina chingtharami. Maduda nupi asidi iroiba haitabna iraknarami. Daniel nasu mahak iroiba haite haibadu khangladuna mahak pupul dagi chingkhatpiduna mahak na pulda inthakiba du iroi hai khangdabagi tawkhibani hairami. Nupa asina nupi asibu kana leitaba mafam amada puthoraktuna wari watai sanarami. Mahak na nupi asida mahaki imung manunggi wari hanglami. Masida Melissa na ichamchamna mahaki mapa adu engineer oi aduna mahakti thabak mafamda namna lei hairami. Makhoina wari sanabada Daniel na khangle madudi Melissa na mahakpu matam kuinadagi mahakpu ngaujaduna lakli haibadu masigi khudongchaba lauduna Melissa bu Daniel nasu nungsiba saduna Melissa bu shumduna Melissa gi masa Daniel na khudum chanki. Masigi matung nupi asina wakhal nungaitaba phawba hauraktuna mafam adu thadoklaga mayumda chatki. Tha kaya haukhre adubu Daniel na Melissa da call tawrakpa khide aduga thengnara faw mahakpu kaubi khide ichamchamna leijaramba nupi asigi punsida asigumba thodok asina mangonda achouba chaitheng ama pirami. Adubu Melissa na Daniel da nungsibadi halamde. Masidagi makhoigi school su hangdoraktuna class satpa haunakhi. School asidasu Melissa na Daniel ga wari sananaba hotnaki adubu Daniel na tanja pikide. Masidagi Melissa na wakhal khara nungaithoknaba haina mahaki mamanabi manulaga barda lakhi. Makhoina mafamduda changlubada Daniel su leirambadu Melissa na ure. Daniel nasu Melissa lakpadu uduna nungsiba saduna Melissa adu Daniel gi friend da sak takpirami. Madu ubada Melissa wakhal khazik nungai faurami. Masidagi Daniel na Melissa bu mayumda thinbirami. Masida Melissa na nungsiba henmanduna nupa asida haujinduna mahaki masa pithoki. Masida Daniel na magi apamba phanglaba matung Melissa na mabu kayada nungsijai hairakpadu mahakna noknarami aduga manadi mahakpu nukside haiduna Melissa da ikaiba piki. Thaudok asidagi Melissa gi wakhalda khanki madudi thamoi sengna ichamchamna amuk hanna magi punsina leiraroi. Masu magi nungaijaba punsi maongda hingba tamlage khalami. Masidagi sin hongduna Melissa gi mamana mahaki manembu nursing home da leinaba khanaki maramdi Melissa gi mabok asi heart ki condition yamna phattaba oirami. Alverana nursing home da leibagi wari sanarakpa duda Melissa da yamna nungaitaba fauki maramdi mahaki maboka yamna close oibagini.
Elverabu drop tauramlaga mamaga mahaka lakpada mamana wari sanaba haurakhi maduda mahaki masanupi asina walang amata ngangningdabagi mami tabadu ubada mahaki mamana karigi oiribajatno haina chingnarami masigi matungda Melissa khanki mahaki mood change tauba tangai fade haibasi mathangi numitta Melissa mahaki friend Manulaga cafe amada lakhi makhoina drinks thaktuna leiringaida nupa amana Melissa da mamit kuptaba makhai yengba du mahakna su khanglammi nupa asina su makhoigi nakta famlaktuna wari sarami maduda Melissa na yamna sexy oiba maongda nupa aduda wari watai sanarami nupa aduna su magi mataudu ubada ngawba haibadu oikhi masidagi Melissa na cafe dagi tholaktuna Manulaga lam khara koirami maduda Melissa gi ahongba matawadu ubada angakpa ama oikhi numit kharani gi matungda Elvera Christmas ki damak mayumda halakhi mahaki mabokna nupi masa asi ubada khangki madudi nupi masa asigi punsida nungaitaba kaya lotuna leire haibasi numit kaya Melissa wakhal nungaitana lelami nong mamana Daniel gi call ama laktuna wari sanakhi Daniel na call asida hairi Melissa da surprise ama pige khali aduna mahaki yumda lakpiyu haina Melissa na ikaiba kaya laikhrabasu nupa asibu nungsibana maram oiraga kauriba mafam aduda chatlami mahakna nupa asigi mayum yourabada nupa asina Melissa bu them nauduna nungsiba saduna nupi asida sexual gi thabak chatharami masida Daniel Melissa da mamit ushalu hairami mahakna mamit ushalingaida Daniel na magi marup ama kauraktuna Melissa da kiss tawhanki matang asida aikoina khangle Melissa bu Daniel na karisu leitana khanduna nupi asigi punsi nupa ani changduna loisalagi khalle haibasi Melissa na mamit pangthorakpada Daniel gi marup oire haiba khanglakladuna mafam adu thadoklaga chatke tawrami maduda mahakna Daniel gi mamangda mangonda su kaishu leitaba thabakni taklagi khanduna makhoi ahum dungai thokhi Melissa na su asigumba thokdoksing asi mahaki diary da isilami nongma Manulaga mahaka wari sanarami maduda Melissa gi character adu semdoknaba hairami maduda Melissa na ta khide nongmasu Melissa scooter da tongduna museum da lakhi maduda nupa amasu maga thenakhi mahak nupa asiga su haksangi mari thamki asigumba thokdoksing asi mahakna magi diary da isinba leplamde mathangi numitta Melissa magi school da lakpada magi aronba thabaksing isinba diary adu mahaki classmate amana hauna paduna magi secret mayam adu khanghalami maduda mahaka classmate tuga muknaba thoki Melissa na ikaibaga loinana sauduna class tagi mayumda lakhi diary duda mahaki friend Manulagi maramda mana lana isinba wafam kharasu yauri Melissa na su Manula na punamak asi thoonbani haina saurami hiram asidagi Melissa na Manulaga friend oiba toki nupi masa asigi punsi nongmagi honglakpa oiki samna hinglamba magi punsi khongpham ama soikhibadagi punsigi mamal karisu leitana khalakpagum uri Melissa short dress set pa haurakle nong mamana lambi chatlingaida mahaki friend Nula na kaurakhi adubu mana tadaba saduna wari sanakhide mahaki maung matawasi ubada mahaki mamanabi asinasu nungaitana hanki Melissa na sumlakpada makhoigi classmate Marco Kouba nupa amanasu mangonda ngaujaduna leiba oiri mahakna Melissa da wari sanage tawzaringaida Daniel gi call lakpa oibana wari phajana sanakhide masidagi Melissa na Daniel gi marup ama thengnaduna Melissa bu themduna basement tana purakhi aduga mahaki mamit adu punsinduna nupa asi khakta nattana nupa mari changduna mahaki punsi laikha tahanki mathangi numitta Melissa na school lakpada ngarangi thodoktugi matangda miyamna machi masi ngangnabadu tabada ikaiba phauki mahak hinglubagi mamal leitaba miyoi haibadu oire khalami miyamnasu mahaki moral adu khangladuna hanthaba mityeng yengbirami Melissa na magi punsi nungai thoknaba oina dating site ta account hangduna nupa kayaga wari sanaba haurakhi nupa amana
hotel da kauraktuna Melissa hotel aduda chatlami masigi matung ngaihak leiraga mahaki mama Daryada nursing home dagi call ama laktuna mahaki manem Alverado masa yamna ngamdre hairaki pawasi tabaga Daryana hatu mahaki masanupi Melissa bu leibra haina kauki mahakna kaubada taraktabadagi magi room sangduna yenglubadasu mahak leiramkhide mahakna room dudagi masanupigi diary adu thengnaki mana khara paba hauraga thenglai khalladuna nursing home da lakpa hauki nursing home adu yobada soibadagi mahaki masanupigi diary adu tarakhi mahakna parubada Melissa taukiba secret sing adu mamana pabada khangki masanupi asi moral yaudaba thabak kya taure haibasi adumna wakhal waduna leiringaida nupa ama laktuna Alverado sire haina tamlami masida Daryana wakhalwana kapki somdana mahaki masanupi Melissa bu kauriba nupaduna nupi asina setnaba sexy oiba dress thorang torami dressing adu setuna nupaduga loinabagi matam oiki adubu nupa aduna minungsi yaudana sa sanda phubugumna nupi asida phubiki Melissa upai ama tawduna hotel dudagi chenthoraki Melissa mayum yauduna mama ga wari sanabada mama na Melissa gi mabok lekhidre tamlami madu tabada mahaki masanupi asina thamoi songna phamungda kapki mahaki mama na mahaki dress adu ubada khangki mahak hotel chatuna moral yaudaba thabak tawrure haibadu mahaki mama na hanglami madudi diary duda iramlibadu asengba thodokla natragana wakhalna sagatpa wari rahaina maduda asengbani haibadu khanglakpada mama macha kaminaki mahaki mama na hairami mahakna masanupi bu phajana senaba watpana ngasi nangna moral yaudabi nupi oirakpani mahaki mama na suhairi mahakna phajana sena duna mahaki punsi semkalaknaba honaragani haina mathangi numitta mahaki masanupi gi aroiba school numit oirami masida mahaki hanagi friend manulagi nakta laktuna mahaki asoiba singadu mangonda fongdoktuna hanagumna friendship oiduna school da laki somdana Daniel ga mahaki marup Arnado ga yetnarami Arnado gi girlfriend adu Daniel ga tumina khre khanglakpada yamna sauki Daniel na Arnado bu khubangna tharamlaga lakpada Melissa lerambadu thengnaki maduda Daniel na Melissa bu themna bo honaki maduda Melissa na yadabida na thaiduna school gi exam result thokpamda laki maduda mangonda ngausaba classmate Marco fail oire haibadu khanglami tanja duda Marco su laktuna Melissa da mana Melissa bu nungsijaduna yekhiba Melissa gi ayek pasakta madu uhanki Marco na hairami mahak arts school da tamlagani aduna Melissa gi aroiba oina ayek pasaktam ama yekchagi haina Melissa da munna yengduna yekhi masida Melissa na nungsiba phauraduna Marco da chetna konki masidagi Marco chatki masigi matung Daniel laktuna Melissa da hairami mag yumda party ama tawgani maduda lakpiyu haina maduda Melissa na yaramde adubu Daniel na Melissa bu themduna yahanki party duda manulaga lakminarami Daniel yu yamna ngaurami Melissa na samudra romda tolaki mahana ising aduda chongthage tawbada mahaki friend na thingki adubu mana ta dabida chongthaduna ising da iroibi sanaki masigi matung numit kaya haukhiduna mahaki mama ga Melissa ga maboki mangphamda laktuna lei katpirami masidagi Melissa mama na chetna senaduna Melissa gi punsi moral laina hingbi nupi oiki asumna film asi loisili